ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥꯕꯒ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯂꯦꯞꯂꯒ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯂꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔ ꯁꯦꯠꯂꯤ꯫ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯕꯗꯨꯗꯤ ꯑꯆꯧꯕ ꯂꯩꯀꯣꯜ ꯑꯃꯗ ꯂꯩꯈꯜ ꯁꯨꯅ ꯐꯨꯡꯒꯥꯏꯅ ꯁꯥꯠꯄꯒꯨꯝ ꯐꯖꯩ꯫ ꯂꯥꯛꯂꯤꯕ ꯒꯥꯔꯖꯤꯌꯟꯁꯤꯡ ꯑꯗꯣ ꯕꯣꯏꯁ ꯀꯥꯡꯕꯨ ꯈꯔ ꯑꯃꯅ ꯒꯥꯏꯗ ꯇꯧꯔꯤ, ꯈꯔ ꯑꯃꯅ ꯍꯣꯜ ꯃꯅꯨꯡꯗꯒꯤ ꯁꯥꯏꯠꯇ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯅ ꯂꯩꯔꯤ꯫ ꯌꯥꯝ ꯐꯖꯅ ꯃꯆꯨ ꯇꯥꯅ ꯁꯤꯟꯈ꯭ꯔꯦ ꯔꯥꯖꯦꯁꯀ ꯃꯪꯂꯦꯝꯒꯅ꯫ ꯑꯦꯔꯣꯟ, ꯕꯣꯔꯤꯁ, ꯖꯣꯔꯖ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯉꯁꯤꯗꯤ꯫ ꯑꯦꯔꯣꯟꯅ ꯋꯥꯏꯠ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯁꯨꯏꯠ ꯇꯧꯏ, ꯕꯣꯔꯤꯁꯅ ꯒ꯭ꯔꯦ ꯀꯂꯔꯗ, ꯑꯗꯨꯒ ꯖꯣꯔꯖꯅ ꯕ꯭ꯂꯦꯛꯇ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯌꯥꯝ ꯂꯦꯝꯅ ꯆꯪꯉꯛꯏ꯫ ꯃꯈꯣꯏꯒꯤ ꯍꯦꯛ ꯇꯨꯡꯗꯅ ꯁꯨꯔꯨꯒꯤ ꯃꯄꯥꯁꯨ ꯌꯧꯔꯛꯂꯤ, ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯌꯧꯅꯔꯛꯂꯤ, ꯑꯗꯨꯒ ꯕꯦꯡꯀꯦꯠ ꯂꯣꯝꯗ ꯂꯣꯏꯅ ꯆꯪꯉꯛꯏ꯫ ꯐꯝꯐꯝꯁꯤꯡ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯅꯩ꯫ ꯉꯝꯕꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯤꯁꯤ ꯌꯥꯎꯔꯨꯗꯅ?" ꯁꯨꯔꯨꯅ, "ꯍꯣꯏ ꯕꯕꯥ, ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ, ꯑꯗꯨꯝ ꯐꯝꯃꯝꯃꯣ, ꯑꯩ ꯐꯣꯇꯣꯁꯨ ꯀꯥꯞꯄꯨꯒꯦ." ꯉꯝꯕ ꯅꯣꯛꯏ, "ꯍꯣꯏ ꯍꯣꯏ." ꯀꯣꯏꯂꯩ ꯍꯦꯛ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯀꯤꯁꯣꯔ ꯎꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯥꯅ ꯎꯅꯤꯡꯂꯤꯕꯁꯤ ꯑꯥꯆꯥꯔꯥꯅꯤ, ꯑꯗꯨꯅ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯛ ꯀꯣꯏꯂꯩ ꯂꯩꯔꯤ꯫ ꯎꯔꯛꯂꯤ, ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯉꯛꯄꯗꯣ, ꯍꯧꯒꯠꯂꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯥꯆꯥꯔꯥ ꯉꯝꯕ ꯎꯕꯗ ꯀꯣꯜꯗꯨ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤ, "ꯅꯪꯁꯤ ꯌꯧꯔꯛꯑꯦꯗꯅ?" "ꯍꯣꯏ ꯇꯦꯝꯁꯤ." "ꯍꯣ, ꯅꯣꯏ ꯁꯥꯔꯁꯨꯅꯦ ꯂꯥꯛꯈ꯭ꯔꯕꯅꯤ." "ꯎꯖꯔꯤ꯫ ꯁꯥꯔꯁꯨ ꯊꯕꯛ ꯆꯤꯟꯕ ꯃꯥꯜꯂꯦꯅ ꯆꯪꯁꯤꯟꯗ꯭ꯔꯕ?" "ꯂꯥꯛꯑꯣ, ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯨꯁꯤ." ꯍꯥꯏꯅ ꯑꯅꯤꯃꯛ ꯇꯦꯕꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯤ꯫ ꯑꯦꯔꯣꯟꯅ, "ꯅꯣꯏ ꯍꯦꯔꯣꯏꯟꯗꯤ ꯂꯥꯛꯇ꯭ꯔꯤꯅ?" ꯖꯣꯔꯖꯅ, "ꯀꯥꯏꯗꯩꯅꯣ, ꯉꯔꯥꯡ ꯈꯠꯅꯈ꯭ꯔꯦ, ꯀꯧꯅꯔꯣꯏ." ꯕꯣꯔꯤꯁꯅ, "ꯀꯧꯅꯔꯣꯏ ꯒꯥꯏꯅ, ꯅꯨꯄꯥ ꯑꯃꯒ ꯈꯖꯤꯛꯇꯪ ꯅꯣꯛꯃꯤꯟꯅꯔꯨꯔꯗꯤ ꯅꯪ ꯇꯧꯔꯤꯕ ꯅꯃꯥꯏꯗꯣ ꯃꯀ꯭ꯔꯛ ꯃꯀ꯭ꯔꯛ ꯆꯠꯂꯅꯤ, ꯁꯨꯛꯃꯟꯗꯅ. ꯀꯥꯟꯗꯦ, ꯃꯄꯥꯟꯗ ꯉꯥꯛ ꯂꯦꯞꯄꯨꯁꯦ, ꯃꯅꯨꯡꯁꯤꯗꯤ ꯐꯨꯜꯂꯦ." ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯒ ꯂꯦꯞꯄꯤ꯫ ꯁ꯭ꯀꯨꯜꯒꯤ ꯕꯦꯔꯦꯟꯗꯥꯗꯨꯗ ꯒꯦꯠꯂꯣꯝꯗ ꯆꯪꯉꯛꯄ ꯃꯤꯁꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕꯣꯔꯤꯁꯅ, "ꯖꯣꯁ, ꯅꯣꯏ ꯁꯦꯛꯁꯟꯒꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ, ꯁꯛꯇ꯭ꯔꯤꯛ ꯁꯪꯉ ꯂꯥꯛꯏꯁꯦ?" ꯖꯣꯔꯖꯅ, "ꯃꯥꯅꯤ ꯃꯥꯅꯤ, ꯀꯦꯃꯟꯗꯅ ꯑꯣꯅꯤꯡꯕꯝ ꯌꯥꯎꯅꯤ, ꯃꯔꯩꯒꯁꯤ ꯀꯣꯟꯈꯤꯕꯗꯅꯦ ꯃꯔꯣꯜꯒꯁꯤ ꯂꯧꯐꯝ ꯈꯪꯗꯝꯅꯤ." ꯑꯦꯔꯣꯟꯅ, "ꯑꯥꯗꯒꯤ ꯌꯦꯜꯂꯣ ꯏꯟꯕꯤ ꯑꯃ ꯆꯪꯉꯛꯏꯁꯤꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯌꯥꯏꯅꯦ." ꯕꯣꯔꯤꯁꯅ, "ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯛꯁꯟ ꯅꯠꯇꯦ." ꯑꯦꯔꯣꯟꯅ, "ꯕ꯭ꯂꯦꯛ ꯏꯟꯕꯤ ꯑꯃ ꯆꯪꯉꯛꯏꯁꯤꯁꯨ ꯑꯗꯨꯝ ꯅꯩꯅꯦ." ꯕꯣꯔꯤꯁꯅ, "ꯑꯁꯤꯅ ꯁꯦꯛꯁꯟ ꯑꯦꯒꯤ ꯇꯤꯅꯥꯅꯤ." ꯑꯦꯔꯣꯟꯅ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯊꯤꯀꯥ ꯄꯥꯏꯔꯤꯕꯣꯏꯔꯦ?" "ꯑꯍꯣꯏ, ꯄꯥꯏꯖꯔꯤ." ꯑꯦꯔꯣꯟꯅ, "ꯇꯥꯝꯅꯥꯁꯨ ꯌꯧꯔꯛꯏ, ꯑꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩꯅꯦ." ꯄꯨꯂꯞꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯣ, ꯃꯃꯥꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯂꯩꯍꯧꯔꯤ꯫ ꯃꯥꯅ ꯅꯨꯄꯥ ꯑꯍꯨꯝ ꯂꯦꯞꯂꯤꯕꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯖꯣꯁ ꯃꯥꯒꯤ ꯃꯤꯍꯨꯜꯗꯣ ꯈꯖꯤꯛ ꯃꯈꯣꯜ ꯀꯟꯈꯠꯂꯛꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯁꯝ ꯊꯥꯗꯣꯛꯏ꯫ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯅꯥꯁꯣꯝ ꯃꯆꯥ ꯑꯃꯁꯨ ꯆꯤꯜꯂꯛꯏ꯫ ꯅꯦꯚꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯐꯤꯗꯨꯒ ꯆꯥꯅꯕ ꯈꯔ ꯋꯥꯎꯔꯞ ꯇꯧꯕ ꯐꯅꯦꯛ, ꯕ꯭ꯂꯥꯎꯁ ꯑꯣꯏꯖꯔꯕꯁꯨ ꯂꯤꯠꯂꯤꯕꯗꯣ ꯀꯌꯥ ꯀꯣꯠꯄ ꯑꯣꯏꯗꯦ꯫ ꯅꯪꯒꯟꯗ ꯖꯥꯂꯤ ꯑꯣꯏꯔꯒ ꯄꯥꯛꯅ ꯄꯥꯛꯅ ꯁꯥꯆꯤꯟꯈꯤꯕꯅ ꯏꯐꯨꯟ ꯐꯨꯜꯂꯤ꯫ ꯀꯨꯆꯨꯗꯨ ꯈꯔ ꯄꯥꯟꯕꯒ ꯑꯗꯨꯝ ꯐꯟ ꯆꯣꯡꯊꯣꯛꯏ꯫ ꯕꯣꯔꯤꯁꯅ, "ꯋꯥꯎ, ꯑꯁꯤꯗꯤꯕ." ꯑꯗꯨꯒ ꯇꯥꯗꯦ, ꯑꯃꯗꯤ ꯃꯌꯥ ꯀꯥꯈꯤꯕꯗꯒꯤ ꯎꯝꯁꯤꯟꯕ ꯀꯥꯎꯔꯤ꯫ ꯈꯣꯡꯗꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯏ ꯍꯟꯖꯤꯟꯅ꯫ ꯈꯣꯡꯎꯞꯇꯨꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯒ꯭ꯂꯥꯁ ꯃꯥꯟꯕꯤ ꯍꯤꯜꯁꯇꯨꯅꯤ, ꯀꯌా ꯋꯥꯡꯕ ꯑꯣꯏꯗꯦ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯁꯛꯇꯨꯗ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜꯗꯨꯒ ꯌꯥꯝꯅ ꯂꯨꯝꯅ ꯐꯖꯈ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯌꯥꯝ ꯄꯤꯛꯅ ꯔꯥꯁꯤ ꯂꯩꯅ ꯂꯩꯁꯥ ꯃꯆꯥ ꯑꯃꯁꯨ ꯅꯝꯃꯛꯏ꯫ ꯃꯗꯨꯅꯁꯨ ꯍꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯄ꯫ ꯈꯔꯁꯨ ꯀꯦꯔꯛꯏ, ꯐꯤꯖꯣꯜꯗꯨꯅ ꯀꯦꯗꯕ ꯌꯥꯗꯕꯒꯤ ꯀꯦꯔꯛꯄꯅꯤ꯫ ꯃꯄꯥ ꯑꯁꯥꯡꯕꯗꯨꯅ ꯃꯥꯁꯀꯥꯔꯥ ꯁꯪꯖꯤꯟꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯨꯁꯤꯟ ꯃꯨꯅ ꯁꯥꯡꯇꯛ ꯎꯔꯤ꯫ ꯃꯃꯤꯠꯇꯨꯁꯨ ꯑꯥꯏ ꯁꯦꯗꯣ ꯑꯆꯝꯕ ꯑꯃ ꯊꯥꯔꯛꯏ꯫ ꯆꯤꯝꯕꯥꯜꯗꯅ ꯄꯤꯡ ꯍꯥꯏꯐꯦꯠ ꯆꯪꯕ ꯒ꯭ꯂꯣ ꯈꯖꯤꯛ ꯀꯥꯕ ꯂꯤꯞꯁꯇꯤꯛ ꯑꯃ꯫ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯤꯌꯔ ꯑꯗꯣ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯆꯪꯈ꯭ꯔꯦ꯫ ꯈꯖꯤꯛ ꯆꯪꯕ ꯍꯧꯕꯗ ꯊꯣꯏꯅ ꯂꯥꯞꯇꯛꯅ ꯀꯧꯔꯛꯂꯤ, "ꯇꯥꯝꯅꯥ, ꯆꯪꯃꯤꯟꯅꯁꯤ ꯉꯥꯏꯈꯣ." ꯇꯥꯝꯅꯥ ꯁꯠ ꯂꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯕꯣꯔꯤꯁꯇ ꯈꯖꯤꯛ ꯈꯦꯠꯂꯝꯃꯤ꯫ ꯕꯣꯔꯤꯁꯅ,
ꯑꯦ ꯐꯖꯕꯤꯅ ꯈꯦꯠꯂꯝꯕꯁꯤꯗꯤ ꯆꯤꯡ ꯂꯥꯎꯋꯦ ꯍꯥꯏ ꯑꯦꯔꯣꯟꯅ ꯆꯣꯡꯂꯝ ꯈꯔ ꯂꯩꯔꯒ ꯅꯌꯥꯗꯣ ꯐꯥꯛꯇꯣꯛ ꯏꯟꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯕꯣꯔꯤꯁꯅ ꯊꯣꯏꯁꯤꯁꯨ ꯀꯦꯔꯗꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯖꯣꯔꯖꯅ ꯌꯥꯔꯦ ꯂꯥꯎ ꯆꯪꯉꯁꯤ ꯄꯨꯡ 10 ꯆꯞ ꯆꯥꯅ RK ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯤꯕ ꯃꯦꯝꯕꯔꯁꯤꯡꯒꯤ ꯁ꯭ꯄꯤꯆ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯦꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯇꯣꯉꯥꯟꯅ ꯂꯟꯆ ꯇꯧꯍꯜꯂꯝꯃꯤ ꯂꯟꯆ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯁ꯭ꯄꯤꯆꯇꯨ ꯄꯤꯕ ꯂꯣꯏꯔꯕꯅꯤꯅ ꯊꯕꯥꯁꯨ ꯊꯕꯛꯀꯤ ꯃꯤꯅꯤꯅ ꯃꯅꯤꯒ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯍꯣꯇꯦꯜ ꯍꯥꯡꯅꯕ ꯈꯟꯗꯨꯅ ꯂꯟꯆ ꯌꯥꯎꯗꯕꯤ ꯍꯟꯅꯕ ꯇꯧꯔꯝꯃꯤ ꯊꯕꯥꯅ ꯆꯠꯇꯧꯒꯤ ꯊꯣꯔꯛꯄꯗ ꯀꯤꯁꯣꯔꯅ ꯆꯪꯁꯤꯜꯂꯛꯑꯒ ꯊꯕꯥ ꯍꯜꯂꯗꯣꯏꯔꯣ ꯍꯣꯏ ꯑꯝꯕꯣꯡ ꯍꯜꯂꯪꯒꯤ ꯑꯩ ꯌꯨꯝꯗ ꯊꯕꯛꯇꯣ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯉꯥꯡꯗꯤ ꯊꯝꯃꯝꯃꯨꯀꯣ ꯍꯣꯔꯦꯟ ꯐꯥꯎ ꯌꯥꯎꯍꯜꯂꯨ ꯍꯣꯏ ꯑꯝꯕꯣꯡ ꯃꯃꯥꯟꯅꯕꯤ ꯈꯩꯒ ꯂꯩꯔꯝꯃꯅꯤꯌꯦ ꯂꯥꯞꯇꯛꯅ ꯉꯝꯕꯒ ꯆꯔꯥꯒꯁꯨ ꯌꯦꯡꯂꯤꯕꯅꯤ ꯉꯝꯕꯅ ꯊꯨꯝ ꯆꯥꯏꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯈꯛ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗꯤ ꯐꯖꯗꯕꯅꯤ ꯑꯁꯔꯥ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯨꯇꯨꯝ ꯆꯦꯟꯅ ꯇꯥꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯁꯤꯜꯂꯤ ꯊꯕꯥꯅ ꯌꯥꯝꯕꯣ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯌꯦꯟꯅꯕ ꯊꯝꯈꯤꯕꯅꯤ ꯑꯗꯨ ꯈꯔ ꯍꯥꯞꯄꯤꯒꯦ ꯆꯥꯕꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯗꯥꯕ ꯌꯥꯕ ꯃꯤ ꯊꯤꯔꯝꯃꯤ ꯂꯩꯗꯨꯅ ꯑꯗꯨꯒ ꯀꯅꯥꯝ ꯎꯗ꯭ꯔꯕꯗ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯂꯥꯎ ꯑꯁꯤꯒꯤ ꯔꯨꯝꯁꯤꯗꯅꯦ ꯊꯝꯕꯅꯤ ꯑꯃꯅꯤ ꯍꯥꯞꯄꯤꯒꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯊꯝꯂꯤꯕꯗꯣꯝꯗ ꯆꯪꯈꯤꯕꯗꯨꯗ ꯑꯁꯔꯥꯗꯤ ꯂꯣꯏꯈ꯭ꯔꯦ ꯊꯤꯡꯅ ꯇꯥꯟꯅꯗꯨꯅ ꯆꯪꯁꯤꯟꯈꯤ ꯉꯝꯕꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯧꯔꯒꯦ ꯀꯤꯁꯣꯔꯅ ꯄꯦꯛ ꯇꯧꯔꯝꯕ ꯑꯆꯥꯄꯣꯠ 5ꯃꯨꯛꯇꯣ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯄꯤꯔꯛꯂꯤ ꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯑꯁꯔꯥ ꯁꯥꯎꯃꯟꯈꯤꯕꯅ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯋꯥ ꯑꯃꯇꯁꯨ ꯍꯥꯏꯗ ꯍꯪꯗ ꯊꯕꯥꯗꯒꯤ ꯈꯥꯎꯗꯨ ꯁꯠ ꯃꯨꯜꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯄꯗ ꯕꯦꯒ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠꯇꯨ ꯈꯔꯁꯨ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯉꯝꯕꯁꯨ ꯄꯦꯔꯦꯟꯁ ꯈꯔꯒ ꯁꯨꯝ ꯆꯪꯉꯛꯄ ꯁꯥꯗꯨꯅ ꯀꯥ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯄ ꯁꯥꯏ ꯌꯥꯎꯔꯛꯂꯤꯕ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯂꯣꯏꯅ ꯉꯛꯅꯈ꯭ꯔꯦ ꯊꯕꯥꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯅ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯉꯝꯕꯅ ꯊꯦꯝꯖꯤꯟꯕ ꯁꯥꯔꯛꯏ ꯀꯩꯅꯣ ꯏꯇꯦꯝꯁꯦ ꯑꯆꯥꯄꯣꯠꯁꯤꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯤꯅꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯥꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯈꯨꯟꯅꯕ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯑꯁꯔꯥꯅ ꯋꯥꯍꯩꯅ ꯑꯣꯏꯅ ꯌꯥꯜꯂꯛꯏ ꯉꯝꯕ ꯈꯨꯜꯂꯨꯅꯨ ꯑꯣꯏꯖꯕ ꯄꯥꯝꯕ ꯑꯆꯣꯞꯄ ꯃꯤꯅ ꯃꯥꯏ ꯈꯨꯟꯖꯅꯤ ꯑꯗꯨꯝꯕ ꯊꯕꯛꯇꯨ ꯅꯪꯒꯤ ꯊꯥꯛꯁꯤꯗ ꯆꯥꯟꯅꯗꯦ ꯀꯤꯁꯣꯔ ꯃꯌꯥꯝ ꯂꯩꯕꯅ ꯃꯃꯤꯠ ꯑꯃꯇꯪ ꯎꯏꯁꯤꯜꯂꯒ ꯑꯁꯥꯎꯕ ꯐꯥꯊꯩ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯐꯖꯅꯗꯤ ꯐꯨꯅꯤꯡꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯑꯣꯡꯁꯤꯗ ꯑꯗꯨꯕꯨ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯗꯤ ꯌꯥꯝꯅ ꯃꯣꯠꯅ ꯎꯈ꯭ꯔꯅꯤ ꯈꯟꯕꯅ ꯐꯥꯖꯤꯜꯂꯛꯏ ꯃꯌꯥꯝꯗꯨꯁꯨ ꯈꯖꯤꯛ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯄꯁꯨ ꯌꯥꯎꯔꯛꯏ ꯊꯕꯥꯁꯨ ꯃꯌꯥꯝꯗ ꯂꯥꯟꯅ ꯈꯟꯅꯅꯕ ꯃꯑꯣꯡꯗ ꯌꯥꯝꯕꯣꯡ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯕ ꯀꯞꯅꯤꯡꯕ ꯈꯥꯡꯖꯤꯜꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯁꯛꯐꯝ ꯈꯖꯤꯛꯇꯤ ꯀꯥꯏꯈꯤꯕꯅ ꯂꯥꯟꯅ ꯎꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯟꯅꯔꯝꯃꯤ ꯑꯁꯔꯥꯁꯨ ꯈꯔ ꯐꯤꯡꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯒ ꯎꯕꯗꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯆꯤꯡꯅꯕꯁꯤꯡꯁꯨ ꯍꯧꯕ ꯈꯔꯗꯨꯅ ꯆꯤꯟ ꯌꯥꯎꯕꯅꯤ ꯇꯨꯃꯤꯟ ꯋꯥꯔꯤ ꯇꯧꯅꯕ ꯍꯧꯔꯕꯅꯤ ꯉꯝꯕꯅ ꯑꯁ ꯀꯝꯗꯧꯋꯤ ꯁꯤꯗ ꯇꯥꯅꯕ ꯊꯣꯛꯄꯅꯤ ꯀꯤꯁꯣꯔꯁꯤꯅꯇꯪ ꯈꯨꯠ ꯊꯥꯔꯝꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯀꯨꯝꯍꯩꯁꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯃꯃꯥꯅ ꯊꯣꯛꯂꯛꯄꯗꯣ ꯇꯥꯝꯅ ꯂꯥꯞꯅ ꯎꯏ ꯃꯃꯥꯒꯤ ꯁꯛꯐꯝꯗꯨꯗ ꯃꯆꯥ ꯑꯣꯏꯕꯤꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯛꯏ ꯊꯣꯏ ꯊꯅꯝꯗꯨꯅ ꯄꯨ ꯍꯣꯡꯒꯠꯂꯒ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯏꯃꯥ ꯃꯆꯥꯅ ꯀꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ ꯈꯖꯤꯛ ꯅꯣꯛꯂꯒ ꯂꯩꯊꯣꯔꯛꯏ ꯇꯥꯝꯅꯥꯅ ꯍꯜꯂꯗꯣꯏꯔꯣ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯏꯃꯥ ꯍꯜꯂꯒꯦ ꯇꯥꯝꯅꯥ ꯃꯃꯥꯗ ꯍꯛꯆꯤꯟꯅ ꯌꯦꯡꯉꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯌꯥꯗ꯭ꯔꯦ ꯃꯈꯣꯜ ꯑꯗꯣ ꯈꯖꯤꯛ ꯅꯤꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯇꯥꯝꯅꯥꯗꯣ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯜꯂꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯊꯕꯥ ꯃꯤꯂꯨꯗ ꯇꯨꯡꯂꯤ ꯃꯄꯤ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯑꯣꯏꯅ ꯎꯍꯜꯂꯛꯏ ꯏꯆꯥꯕꯨꯅꯦ ꯅꯣꯏ ꯑꯣꯖꯥ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯛꯏꯕ ꯏꯆꯥꯒꯤ ꯃꯔꯝꯗ ꯉꯁꯤꯗꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯏꯕ ꯑꯗꯨꯅ ꯍꯔꯥꯎꯏ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯍꯔꯥꯎꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯇꯨꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯥꯝꯅꯥꯗꯣ ꯍꯧꯖꯤꯛꯇꯅ ꯅꯣꯡꯃꯤ ꯇꯧꯔꯛꯂꯤ ꯏꯁ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯊꯕꯥꯗꯣ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ
ngihak leiroko aduga halo nang bababu lawba la osula alage yarni adum laksarage ai gate phau thingi law asumna mamabu gate phau ba thindok lamaga masu mayam timli badom da changsilakli thoi manakta phamlaga sum nairi ima thindo bane chatkre manglemna tamna gi manakta changsilai tamna somna dalaw sargwarim te sase asi haraga tamna sumangling wa chatminakre program mathang haunare 12 kangmugi leimazagoi class 10 gi khamba thoibi 11 kangmugi kabui dance mathang utlaba tungda surogi dance amo makha tarak poina tamna gi balance so ma so hapchilai tamna so mate ama pasani izaki be sai meyega do khonga I yamna tenna balin gi sur tamada jorso mani han khoina na takiba surduni khangai mikop tu da ngau kibani surnanubo adubu khanjilode surgi horakpham oyalibi mahak asiso magi thamoina khoida sabi oiramgani haima mikop sidana hen thamoina magi mafam khangsaw saw thorakpagum sutawrakli thamoya do khangde te tharakli program gi mayai oirakpada mahiroi singi lunch to puna tawrami kisori mayum yorakli program ga amata yawramje asaraso mayum yorakli lakminaba natti tungda mangda lakpani asara mayum hek yawmaga o khongna kapthorakli asuk yamna wakhal yawdo banu pasibu karino pharaini tumin ngangna hori ba mayamda pharaini ba ima isi namkhalaga chatpaba ngamoi dore kiso sutara duna changsilakli aduga makholdo khra kan hangi nang ngasi kumai sagalise aina kari tokrage amuk tayone asaraso onsilai kari kumai sabano kari kumai no mi kai sulan jadabuda nang na sapu kalang khaidana tawrido mi bon thana yengmani nang napal yawi mi usitena takpani adagi ngam bhaiba mithin gaiduna miyama pusilaga kumai se sagar khredana asarado aduga tadi nasa pakhang pharabani kaigino mai samkhana namit adu yamna ngawba pamni sibo ai kairam loina khanbro ai nungsidrabasu nachanu pasigi mai khasatang ni yengbiyo business ase munna bo hatna bada sau sara kansida moi sanam khyana asuk yana ga yaudrisibu kaigino oktabo alaga ekhoi bo oktabigi matu machani henbino kisur mamai mamit ngaksanganga sapam kairaga makhutto kanna asragi mamai duda thage haina thangkatpani adu mai thong yongadaba inchi amamo waningi lepi force ama yauna thangalngiba khottuna bu thakrabadi asara hospital soidini yorongani kisurdu thina sauri aduna kanna lauraga hairi pukchel pipi nasagi aswebadi khangdaba asweba khuding mingona thangjinbi nangi naram chatunani aini ngasi phaw wang sinaribase aise wakhal yamna leiba laik laisu yamna herakpa RK machani khangaba ima ipa na manghanmani maduda nangsu yauri ipa ima duna aigi thamoida kana yauri kana happy haiba hangbida lohomagi matamsu lepsin birami adubo aina di somda aiga sahi kya khangnarakpi mahak tu nungsinare leiminare moigi satna pida paw lohongba loire yumda puraga lakpada yumda lauksinba ngamdre chingmini RK family da chingmina mo oiba yaroina maduna maram oiraga lona chenkibani mahak tu matamdudari lohomagi batonsu chatpa loirami adubo aina ngonda khangan kidabra aina oktaba thamoi leptaba misaga mo oiragadi madu tawkhidro sifawa khangdaba nangna MA gold medalist laisu khangdabi ai punsida nangna tingkhang oirakpani ngasi thengnaribi mahakto aigi ilisagi best friend ni khangabo selna painaga saurakpi aseng manusiba masak khangdabi nangde sumbagi maramda kai khangni kisordo mapira khasik thang aduga kapningba khangjinbo anabada maya chiksilaga wangangakli oi daw aina nusijakhiba mido khaknatana mana pulamba magi sagedi lairadana mana su amba potu po nusibani nangna ai nusi haidubo sigi phibam si yauna ngambrane nangdai nusiba nati ai pamani nangona gi hena thabana ai gi thamoi masa khangi nangi ningaida ai na gi sahal phauba thamna thamkibani nang khwaidagi fatabini mane ai di fatabini ngasi phauba nang suna cheldona ai bu nusi hai kibra sidabu aina karamna pukchel pikano haibano nangna ulidudi ai bu nusi badati minung sine
ꯁꯣꯝꯅ ꯃꯅꯤꯅ ꯊꯕꯥ ꯅꯪꯕꯨ ꯊꯣꯡꯁꯤ ꯍꯥꯡꯉꯨꯗ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯜꯂꯛꯄꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯤꯁꯤꯕꯣ ꯊꯕꯥꯗꯣ ꯈꯨꯃꯛꯇꯦ ꯃꯅꯤꯁꯨ ꯊꯣꯡꯖꯤꯜꯂꯨꯗ ꯂꯦꯞꯂꯒ ꯊꯕꯥꯅ ꯀꯨꯝꯃꯛꯄ ꯉꯥꯏꯔꯤ ꯅꯪꯅ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯉꯛꯇ꯭ꯔꯕ ꯑꯩꯗꯤ ꯊꯣꯡꯁꯤ ꯀꯛꯈꯥꯏꯔꯛꯀꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯗꯨ ꯀꯛꯈꯥꯏꯒꯦ ꯇꯧꯕꯒ ꯊꯕꯥꯗꯣ ꯁꯠ ꯍꯥꯡꯗꯣꯔꯛꯂꯤ ꯀꯞꯄꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯄꯣꯝ ꯄꯣꯝꯂꯝꯕꯗꯨꯗ ꯐꯤꯡꯅ ꯍꯪꯖꯩ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯇꯧꯔꯨꯒꯦ ꯇꯥꯃꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯃꯤꯅ ꯈꯖꯤꯛꯇꯪ ꯌꯥꯅꯤꯡꯗꯕ ꯃꯑꯣꯡ ꯎꯠꯂꯛꯄꯗ ꯄꯨꯛꯅꯤꯡꯁꯦ ꯅꯧꯕꯅ ꯍꯥꯜꯂꯤ ꯑꯗꯨꯅꯅꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯀꯞꯄꯤ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯃꯅꯤꯁꯨ ꯊꯃꯣꯏꯗ ꯇꯤꯡ ꯍꯦꯛ ꯄꯥꯜꯂꯤ ꯊꯕꯥꯒꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯒ ꯑꯁꯨꯝꯅ ꯊꯦꯝꯃꯛꯂꯤ ꯃꯇꯝ ꯉꯥꯏꯁꯤ ꯅꯪ ꯑꯩ ꯂꯥꯏꯔꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯃꯥꯅ ꯆꯥꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯣꯏ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯅꯤ ꯁꯦꯜ ꯄꯥꯏꯕꯅ ꯂꯥꯏꯔꯕꯕꯨ ꯑꯗꯨ ꯍꯟꯊꯅ ꯎꯕꯤꯕꯒꯤ ꯆꯠꯅꯕꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯣꯟꯕ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯦ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯑꯩ ꯆꯠꯂꯒꯅꯦ ꯈꯟꯅꯔꯨꯒꯦ ꯅꯣꯡꯃꯇ ꯑꯔꯥꯟꯕ ꯋꯥꯍꯩ ꯍꯥꯏꯖꯗꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄꯗꯤ ꯑꯩꯅ ꯂꯩꯔꯤꯅ ꯌꯥꯔꯣꯏ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯀꯞꯅꯤꯡꯕꯗꯣ ꯍꯦꯛ ꯐꯖꯩ ꯋꯥꯈꯜ ꯑꯗꯣ ꯆꯥꯎꯊꯣꯛꯆꯩ ꯃꯄꯤ ꯑꯗꯣ ꯁꯠꯇꯩ ꯊꯣꯛꯂꯒ ꯗꯨꯀꯥꯟ ꯍꯥꯡꯅꯕ ꯇꯧꯔꯁꯤ ꯀꯨꯝꯕꯤꯔꯝꯃꯣ ꯑꯩꯁꯨ ꯀꯨꯝꯖꯔꯛꯂꯒꯦ ꯁꯣꯝꯗꯅ ꯁꯨꯔꯨꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯥ ꯃꯤꯂꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯇꯣ ꯇꯥꯝꯅꯥ ꯑꯁꯤꯗ ꯊꯣꯏꯒ ꯐꯝꯃꯤꯁꯦ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯐꯝꯃꯤꯗꯨꯒꯤ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯍꯩ ꯃꯍꯤ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯤ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯩ ꯊꯤꯖꯤꯟꯗꯨꯅ ꯊꯕꯥꯛ ꯋꯥꯏꯗꯨꯗ ꯖ꯭ꯔꯣ ꯖ꯭ꯔꯣ ꯍꯩꯖꯤꯜꯂꯤ ꯇꯥꯝꯅꯥ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯂꯒ ꯀꯟꯊꯣꯛꯂꯤ ꯁꯨꯔꯨꯅ ꯁꯣꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯃꯤꯂꯤꯅ ꯌꯥꯏꯍꯦ ꯅꯪꯁꯨꯕ ꯁꯣꯅꯤꯀꯥꯅ ꯍꯧꯖꯤꯛꯀꯤꯗꯨꯔꯣ ꯅꯪꯅ ꯇꯧꯒꯦꯅ ꯍꯥꯏꯁꯦ ꯁꯨꯔꯨꯅ ꯃꯥꯅ ꯁꯦꯠꯂꯛꯏ ꯐꯅꯦꯛꯁꯦ ꯑꯋꯥꯏꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅ ꯐꯤꯁꯦ ꯁꯨꯔꯗꯤ ꯁꯤꯡꯉꯦꯗꯅ ꯅꯣꯏꯁꯦ ꯀꯣꯛ ꯌꯥꯝ ꯌꯥꯎꯗꯦꯗ ꯁꯣꯅꯤꯀꯥꯗꯣ ꯃꯩ ꯐꯪꯉꯛꯂꯤ ꯍꯣꯏꯅꯦ ꯃꯤꯂꯤꯅ ꯑꯁ ꯃꯁꯥꯒꯤ ꯑꯣꯏꯔꯝꯃꯗꯤ ꯐꯩ ꯃꯤꯒꯤ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯅꯣꯏꯁꯨ ꯁꯨꯔꯨꯗꯣ ꯈꯔ ꯆꯥꯎꯔꯛꯏ ꯀꯥꯏꯗꯒꯤ ꯈꯨꯠꯂꯛꯄ ꯏꯃꯣꯅꯣ ꯁ꯭ꯋꯥꯏꯗ ꯊꯥꯗꯔꯛꯏꯁꯤꯅ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯍꯦꯔꯣꯏꯟ ꯁꯥꯕꯅꯤ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯊꯣꯏꯅ ꯑꯌꯥ ꯂꯣꯏ ꯆꯨꯔꯅꯤꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯑꯗꯨꯋꯥꯏꯗ ꯖꯨꯖꯨ ꯐꯤ ꯁꯨꯔꯦꯅ ꯄꯥꯎ ꯇꯝꯅꯩ ꯉꯥꯟꯕꯅ ꯂꯥꯞꯇꯛꯅ ꯎꯕꯅ ꯆꯪꯁꯤꯟꯖꯔꯛꯄꯅꯤ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯖꯣꯁꯅ ꯄꯥꯏꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯤꯕ ꯁꯤꯗꯤ ꯊꯣꯏꯅ ꯋꯥꯁꯔꯨꯝꯗ ꯆꯥꯝꯊꯣꯛꯎꯁꯦ ꯇꯥꯝꯅꯥ ꯈꯔ ꯁꯥꯎꯅꯤꯡꯕꯅ ꯌꯥꯔꯅꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯖꯣꯁꯅ ꯂꯥꯛꯑꯣꯁꯦ ꯑꯩꯒ ꯊꯣꯛꯃꯤꯟꯅꯔꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯍꯣꯜ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯃꯈꯨꯠ ꯁꯟꯕꯤꯔꯛꯂꯤ ꯇꯥꯝꯅꯥꯅ ꯐꯠꯀꯟ ꯊꯣꯛꯏ ꯑꯗꯨꯒ ꯖꯣꯁꯇ ꯇꯥꯏꯅꯔꯛꯂꯤ ꯅꯪꯅ ꯏꯟꯁꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯩꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯇꯧꯗꯣꯏꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯟꯁꯤꯜꯂꯤꯁꯤꯅ ꯀꯩꯒꯤ ꯇꯥꯝꯅꯥꯁꯨ ꯑꯆꯨꯕ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯀꯟꯊꯣꯛꯂꯤ ꯖꯣꯁꯅ ꯃꯥꯒꯤ ꯀꯣꯠꯇꯣ ꯊꯛ ꯏꯟꯁꯤꯟꯕꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯅ ꯖꯣꯁꯇ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯂꯤ ꯅꯪꯁꯨ ꯃꯤ ꯑꯣꯠꯄ ꯌꯥꯝ ꯍꯩ ꯅꯪꯒꯤ ꯅꯄꯣꯠꯁꯦ ꯄꯥꯝꯖꯗꯦ ꯑꯝꯇ ꯀꯣꯠꯇꯨ ꯍꯦꯛꯇ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯤ ꯖꯣꯁꯁꯨ ꯐꯤꯡꯅ ꯀꯣꯠꯇꯣ ꯑꯃꯨꯛ ꯈꯨꯜꯂꯨꯔꯒ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯏꯟꯁꯤꯜꯂꯤ ꯃꯁꯤꯗꯤꯕ ꯕꯦꯔꯥꯅꯤꯍꯦ ꯂꯥꯛꯑꯣꯁꯦ ꯑꯝꯇ ꯂꯣꯏꯅ ꯅꯞꯄꯤ ꯅꯪ ꯎꯕꯗꯩ ꯄꯨꯔꯛꯄ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯤ ꯄꯤꯕꯥꯅ ꯊꯧꯔꯤ ꯖꯣꯁꯅ ꯌꯨꯝꯂꯣꯝꯗ ꯊꯤꯟꯗꯣꯏꯔꯣ ꯇꯥꯝꯅꯥꯅ ꯌꯥꯔꯣꯏꯌꯦ ꯀꯥꯏꯗꯅꯣ ꯑꯝꯇ ꯆꯠꯁꯦꯕ ꯏꯃꯥꯅ ꯎꯔꯗꯤ ꯌꯥꯔꯔꯣꯏ ꯐꯤꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯀꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ ꯇꯜꯂꯦ ꯅꯣꯏ ꯃꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯦꯛ ꯂꯩꯕ ꯍꯣꯇꯦꯜꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯅ ꯂꯩꯕ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤ ꯄꯤꯕꯥꯅ ꯊꯝꯕꯤꯔꯝꯂꯒ ꯃꯥꯗꯤ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯒ ꯖꯣꯁꯀ ꯈꯛ ꯊꯝꯕꯤꯔꯝꯃꯤ ꯖꯣꯁꯅ ꯑꯁꯣꯝꯗ ꯕꯥꯠꯔꯨꯝ ꯂꯩꯔꯤ ꯊꯤꯜꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯛꯂꯤ ꯆꯨꯔꯤꯕꯁꯤꯡ ꯑꯗꯣ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯤ
ꯐꯤꯗꯨ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯧꯗꯣꯛꯈ꯭ꯔꯦ꯫ ꯐꯨꯔꯤꯠꯇ ꯆꯨꯔꯤꯕꯗꯨꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯕꯥꯠꯔꯣꯞ ꯌꯥꯜꯂꯤꯕꯗꯣ ꯍꯥꯡꯗꯣꯛꯅꯕ ꯂꯥꯝꯕꯗ ꯈꯔ ꯅꯥꯟꯕꯒ ꯏꯁꯤꯡ ꯇꯥꯔꯕꯗꯨꯗ ꯗ꯭ꯔꯦꯁ ꯁꯤꯠꯂꯒ ꯐꯠꯇ꯭ꯔꯥꯛ ꯅꯥꯟꯊꯣꯛꯏ꯫ ꯏꯃꯥ ꯁꯤꯔꯦ! ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯀꯩꯗꯧꯔꯒꯦ? ꯇꯥꯝꯅꯥꯁꯨ ꯈꯖꯤꯛ ꯅꯥꯍꯩꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯖꯣꯔꯖꯅ ꯀꯧꯔꯤꯗꯨ ꯇꯥꯔꯕꯁꯨ ꯈꯨꯝꯗꯦ꯫ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯆꯪꯉꯒꯦ꯫ ꯍꯟꯗꯛꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯒꯤ ꯐꯠ ꯆꯪꯉꯛꯄꯅꯤ꯫ ꯇꯥꯝꯅꯥ ꯅꯥꯟꯊꯨꯔꯒ ꯍꯧꯒꯠꯄ ꯉꯝꯗ ꯁꯨꯛꯑꯒ ꯂꯩꯔꯝꯕꯗꯨꯗ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯂꯨꯏ꯫ ꯇꯥꯝꯅꯥꯗꯤ ꯁꯥꯎꯅꯤꯡꯕꯗꯅ ꯃꯥꯒꯤ ꯍꯤꯜꯁꯇꯨ ꯃꯈꯣꯡ ꯅꯥꯝꯃꯗꯒꯤ ꯂꯧꯊꯣꯛꯂꯒ ꯊꯣꯝꯃꯛꯏ꯫ ꯁꯤꯔꯣ ꯅꯪꯗ! ꯃꯥꯏꯊꯣꯡ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯍꯧꯒꯠꯄꯤꯔꯛꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯇꯞꯅ ꯍꯧꯒꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡꯉꯣꯏꯗꯣ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ, ꯂꯦꯡꯕ ꯌꯥꯗ꯭ꯔꯗꯅ ꯆꯩꯅꯥ ꯈꯥꯡꯂꯒ ꯇꯞꯂꯞꯅ ꯑꯌꯣ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯅꯥꯔꯤꯔꯥ? ꯇꯥꯝꯅꯥꯗꯣ ꯈꯞꯉꯥꯡ ꯇꯧꯔꯛꯂꯤ꯫ ꯈꯪꯗꯦ, ꯊꯨꯞꯄꯤꯔ ꯅꯥꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯑꯝꯇ꯫ ꯏꯃꯥ ꯑꯩ ꯁꯤꯔꯦ! ꯇꯥꯝꯅꯥꯕꯨ ꯕꯥꯠꯇꯞꯀꯤ ꯃꯄꯥꯟꯗꯨꯗ ꯇꯞꯅ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯌꯦꯡꯂꯤ꯫ ꯁ꯭ꯋꯥꯏꯗꯔꯥ? ꯇꯥꯝꯅꯥ ꯆꯩꯅꯥ ꯈꯥꯡꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯅꯥꯏꯌꯦ, ꯇꯞꯅ ꯄꯥꯏꯌꯣ꯫ ꯑꯣꯖꯥ ꯌꯥꯝ ꯁꯥꯔꯒ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯀꯅꯨ, ꯑꯃꯨꯛ ꯁꯣꯏꯅꯤ꯫ ꯃꯌꯨꯝꯗ ꯑꯣꯏꯔꯗꯤ ꯇꯥꯝꯅꯥꯁꯨ ꯍꯦꯛꯇ ꯋꯥ ꯋꯥ ꯀꯞꯄꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯅ ꯀꯞꯇ꯭ꯔꯦ꯫ ꯗꯣꯛꯇꯔꯗ ꯍꯥꯏꯐꯦꯠ ꯆꯠꯂꯨꯁꯤꯔꯣ? ꯅꯠꯇ꯭ꯔꯒ ꯌꯥꯗꯣꯏꯔꯥ? ꯆꯠꯂꯁꯦ꯫ ꯀꯥꯏꯗ ꯌꯥꯕꯅꯣ? ꯁꯤꯗꯧꯔꯦ꯫ ꯀꯗꯥꯏ? ꯉꯛꯁꯝꯗ ꯀꯣꯠꯂꯣꯁꯦ꯫ ꯅꯪ ꯊꯥꯡꯕ ꯇꯜꯂꯤꯀꯣ? ꯄꯥꯏꯐꯝ ꯈꯖꯤꯛ ꯅꯥꯇꯛ ꯆꯥꯗ꯭ꯔꯗꯤ ꯀꯤꯟꯅ ꯁꯣꯛꯇꯧꯕ ꯃꯥꯜꯂꯤ꯫ ꯅꯣꯛꯅꯤꯡꯗꯦꯀꯣ, ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ꯫ ꯁꯝꯃꯒ ꯇꯞꯅ ꯊꯣꯡꯃꯤꯟꯅꯔꯛꯂꯤ꯫ ꯊꯣꯡꯃꯤꯟꯅꯔꯛꯄꯗꯨꯗ ꯇꯥꯝꯅꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯣꯏ ꯍꯣꯇꯦꯜꯗ ꯁꯣꯛꯄꯅꯤꯅ ꯁꯦꯜꯗꯤ ꯅꯪꯅ ꯄꯨꯊꯣꯛꯄ ꯇꯥꯕ꯫ ꯄꯣꯔꯤꯉꯩꯗ ꯄꯝꯃꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯕ꯫